ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯆꯥꯝꯃꯒꯤ ꯃꯄꯨ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯅꯥꯀꯣꯡꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯧꯊꯣꯛꯆꯔꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯗꯕ ꯐꯨꯔꯨꯞꯁꯤꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕꯁꯤꯡ ꯂꯧꯊꯣꯛꯆꯔꯒ ꯈꯟꯅ ꯅꯩꯅꯕ ꯇꯥꯟꯅꯕ ꯌꯥꯕ ꯊꯧꯗꯣꯛ ꯋꯥꯍꯩ ꯑꯗꯨꯈꯛ ꯍꯥꯞꯆꯤꯟꯖꯔꯒ ꯅꯤꯡꯉꯣꯜ ꯂꯩꯆꯜꯒꯤ ꯅꯥꯀꯣꯡꯒꯤ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ, ꯃꯔꯛꯇ ꯇꯥꯕ ꯂꯣꯏꯁꯤꯟꯕꯤꯒꯅꯨ꯫ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕꯒꯤ ꯀꯣꯃꯦꯟꯠ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠ ꯋꯥꯔꯤ ꯑꯁꯤꯅ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕꯁꯤꯡ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯊꯧꯉꯝꯕ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯒ ꯈꯥꯏꯅꯈꯤꯕꯒꯨꯝꯕꯅꯤ꯫ ꯃꯣꯏ ꯑꯅꯤ ꯈꯥꯏꯅꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯗꯤ ꯊꯧꯉꯝꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯎ ꯌꯥꯗꯕ ꯆꯍꯤ 4 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯧꯉꯝꯕꯅ ꯊꯥ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯋꯥꯠꯇꯅ ꯄꯤꯔꯤ꯫ ꯅꯣꯡꯃ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥꯝꯗꯅꯤ ꯂꯩꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯃꯃꯥ ꯂꯩꯃꯇꯣꯟꯗ, "ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯕꯥꯖꯤꯗ ꯊꯝꯕꯧ ꯃꯥꯜꯂꯦ ꯍꯥꯏꯔꯤꯗꯣ? ꯕꯥꯖꯤꯁꯦ ꯊꯝꯕꯧ ꯌꯥꯝ ꯆꯥꯕ꯭ꯔꯥ?" ꯂꯩꯃꯇꯣꯟꯅ, "ꯕꯦꯝꯃ, ꯊꯝꯕꯧ ꯆꯥꯔꯒ ꯀꯅꯥꯅ ꯊꯝꯕꯧ ꯃꯥꯜꯂꯦꯒꯦ? ꯑꯩꯅ ꯅꯄꯥꯗ ꯊꯝꯕꯧ ꯃꯥꯜꯂꯤꯅꯅꯦ ꯊꯝꯕꯧ ꯀꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯗꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯄꯥ ꯑꯣꯛꯇꯕꯗꯣ ꯅꯨꯡꯁꯤꯕ ꯌꯥꯗꯦꯀꯣ?" "ꯏꯃꯥ, ꯑꯩꯅ ꯕꯥꯖꯤꯁꯦ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯗ꯭ꯔꯤꯅꯣ? ꯅꯪꯒꯤ ꯅꯄꯥꯗꯣ ꯅꯨꯄꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯥꯝ ꯀꯣꯏꯕꯒꯤ ꯑꯩꯈꯣই ꯑꯅꯤꯅ ꯅꯨꯡꯁꯤꯕ ꯌꯥꯗ꯭ꯔꯤꯕ꯫ ꯅꯪꯁꯨ ꯅꯄꯥ ꯅꯨꯡꯁꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ?" ꯂꯩꯃꯇꯣꯟꯒꯤ ꯃꯃꯥ ꯖꯨꯕꯣꯇꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯖꯨꯕꯣꯇꯤꯅ, "ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯉꯥꯡꯗꯅꯦ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯗꯨꯕꯨ ꯃꯔꯝ ꯆꯥꯅ ꯑꯣꯛꯇ꯭ꯔꯤꯕ? ꯕꯦꯝꯃ, ꯃꯥꯅꯦ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯜ ꯄꯤꯕ ꯃꯤ ꯊꯥꯔꯛꯂꯝꯃꯕ꯭ꯔꯥ?" "ꯊꯥꯔꯛꯑꯝꯃꯦ ꯏꯃꯥ." "ꯍꯣꯔꯦꯟ ꯑꯉꯥꯡꯒꯤ ꯐꯤ ꯈꯔ ꯂꯩꯕꯤꯔꯨꯒꯦ." "ꯂꯨꯄꯥ ꯀꯌꯥꯗꯤ ꯄꯤꯔꯛꯏ?" "ꯏꯃꯥ, ꯍꯥꯟꯅꯩꯗꯣ ꯑꯗꯨꯝꯅꯤ." "ꯀꯔꯤ? ꯑꯉꯥꯡꯁꯤꯅ ꯆꯥꯎꯈꯠꯂꯛꯂꯕꯗꯤ ꯁꯦꯜꯗꯨꯁꯨ ꯍꯦꯟꯒꯠꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩ ꯃꯤ ꯊꯥꯒꯦ, ꯁꯦꯜ ꯍꯦꯟꯒꯠꯍꯜꯂꯨ ꯍꯥꯏꯒꯦ." "ꯏꯃꯥ, ꯑꯉꯥꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯔꯝꯗꯥꯏꯗ ꯍꯥꯏꯔꯁꯤ." "ꯏꯕꯦꯝꯃ, ꯑꯉꯥꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯎꯂꯩ ꯄꯥꯂꯩ ꯈꯨꯝꯃꯛꯀꯅꯤ꯫ ꯀꯔꯝ ꯍꯥꯏ ꯇꯧꯗꯅ ꯃꯥꯅ ꯃꯐꯝꯁꯤ ꯂꯥꯛꯂꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯨꯔꯤꯅꯣ ꯍꯥꯏꯋꯥꯅꯤ?" ꯊꯣꯏꯕꯤꯅ, "ꯕꯨꯕꯣꯛ, ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯕꯥꯖꯤ ꯂꯥꯛꯄ ꯈꯨꯗꯤꯡ ꯌꯨꯝꯗ ꯆꯪꯂꯛꯀꯅꯨꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯁꯦꯜꯗꯤ ꯍꯦꯛꯇ ꯂꯧꯍꯧꯏ. ꯕꯨꯕꯣꯛ, ꯅꯪ ꯁꯦꯜ ꯌꯥꯝ ꯆꯥꯕ꯭ꯔꯥ? ꯍꯦ, ꯅꯪꯉꯣꯟꯗꯅꯦ ꯅꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯅ ꯏꯁꯤꯟꯕ꯭ꯔꯥ? ꯍꯥ? ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯅ ꯕꯥꯖꯤꯕꯨ ꯏꯃꯥꯒ ꯀꯥꯏꯅꯍꯜꯂꯒ ꯅꯨꯄꯤ ꯆꯥꯝꯃ ꯆꯥꯝꯃ ꯀꯣꯏꯍꯜꯂꯦꯅ ꯕꯥꯖꯤꯅ ꯑꯩꯉꯣꯟꯗ ꯀꯞꯄꯒꯀꯣ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ. ꯕꯨꯕꯣꯛ, ꯅꯪ ꯍꯤꯡꯆꯥꯕꯤꯔꯥ? ꯑꯗꯨꯒ ꯄꯨꯄꯨꯅ ꯍꯤꯡꯆꯥꯕ꯭ꯔꯥ?" ꯂꯩꯃꯇꯣꯟꯅ, "ꯑꯁ ꯏꯃꯥ, ꯑꯉꯥꯡꯅꯤ, ꯃꯥꯅ ꯎꯕꯗꯣ ꯉꯥꯡꯖꯕꯅꯤ. ꯃꯁꯤꯅꯤ ꯑꯉꯥꯡꯗ ꯐꯠꯇꯕ ꯑꯃꯇ ꯎꯍꯟꯒꯅꯣꯅ ꯍꯥꯏꯔꯤꯕꯁꯦ." "ꯊꯣꯏꯕꯤ, ꯍꯤ ꯇꯣꯡꯉꯨꯁꯤꯔꯣ?" "ꯏꯃꯥ, ꯕꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕ, ꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯀꯟꯅ ꯂꯥꯎꯔꯤꯕ." "ꯏꯃꯥ, ꯕꯨꯕꯣꯛꯁꯤ ꯍꯤꯗ ꯇꯣꯡꯍꯜꯂꯒ ꯄꯥꯠꯇ ꯏꯟꯊꯈ꯭ꯔꯁꯤꯔꯥ? ꯑꯗꯨꯒ ꯁꯔꯦꯡꯗ ꯄꯤꯖꯊꯣꯛꯈ꯭ꯔꯁꯤꯔ ꯏꯃꯥ?" "ꯕꯦꯝꯃ, ꯅꯕꯣꯛꯀꯤ ꯎꯟꯁꯥꯁꯦ ꯁꯔꯦꯡꯅ ꯆꯥꯕ ꯉꯝꯃꯣꯏ. ꯊꯥꯡꯅ ꯂꯦꯟꯕ ꯐꯥꯎꯕ ꯆꯪꯉꯣꯏꯗꯕ ꯅꯕꯣꯛꯀꯤ ꯎꯟꯁꯥꯅꯤ. ꯁꯔꯦꯡꯅ ꯀꯃꯥꯏꯅ ꯁꯥꯏꯕ ꯉꯝꯗꯣꯏꯅꯣ?" "ꯀꯔꯤ? ꯕꯦꯝꯃ, ꯅꯪꯅ ꯑꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯅ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯂꯣꯏꯅ ꯇꯝꯕꯤꯔꯤ ꯑꯣꯏꯔꯤꯅꯦ ꯑꯉꯥꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯩꯕꯤ ꯑꯀꯪꯕ ꯃꯥꯟꯕꯤ ꯍꯅꯨꯕꯤꯑꯅ ꯅꯍꯥꯟꯗꯒꯤ ꯂꯛꯅꯔꯤꯁꯦ." ꯁꯣꯝꯗ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯃꯆꯤꯟ ꯀꯟꯅ ꯃꯦꯜꯂꯤ꯫ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥꯝꯗꯅꯤ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯏꯃꯨꯡ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯉꯥ ꯐꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ꯫ ꯑꯗꯨꯕꯨ ꯖꯨꯕꯣꯇꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯁꯦꯜ ꯏꯄꯥꯏ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯈꯟꯖꯩ꯫ ꯍꯤꯡꯆꯥꯕꯤ ꯖꯨꯕꯣꯇꯤꯒꯤ ꯋꯥꯔꯤ ꯈꯨꯝꯖꯤꯜꯂꯒ ꯊꯧꯉꯝꯕꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯊꯧꯉꯝꯕꯁꯨ ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯂꯤ, ꯅꯨꯄꯤ ꯀꯣꯏꯈꯠꯂꯛꯂꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯊꯧꯉꯝꯕ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫
ꯊꯧꯉꯝꯕꯅ ꯈꯔ ꯉꯥꯎꯁꯤꯟꯅꯕꯒ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯅ ꯈꯔ ꯐꯠꯇꯕꯒ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯧꯉꯝꯕꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯃꯇꯣꯟꯅ ꯊꯧꯉꯝꯕꯒ ꯃꯣꯏ ꯑꯅꯤ ꯈꯪꯅꯔꯤꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯆꯝꯅ ꯂꯥꯞꯇꯦꯟ ꯇꯤꯟꯅꯕ ꯁꯥꯔꯤꯕꯅꯤ꯫ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯧꯉꯝꯕꯕꯨ ꯍꯦꯟꯅꯃꯨꯛ ꯄꯥꯝꯗ꯭ꯔꯤꯕꯁꯤꯅ ꯊꯧꯉꯝꯕ ꯕ꯭ꯔꯥꯍ꯭ꯃꯟꯅꯤ꯫ ꯑꯗꯨꯅ ꯖꯨꯕꯣꯠꯇꯤ ꯃꯇꯩ ꯃꯅꯥꯎꯅ ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯊꯧꯉꯝꯕꯒ ꯂꯩꯃꯇꯣꯟꯒꯒꯤ ꯏꯃꯨꯡꯁꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯦꯔꯨꯝꯒ ꯅꯣꯡꯒ ꯊꯦꯡꯒꯥꯏꯅꯈꯤꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯗ ꯊꯧꯉꯝꯕꯅ ꯌꯦꯔꯨꯝ ꯑꯣꯏꯍꯧꯕꯅꯤ꯫ ꯊꯧꯉꯝꯕ ꯁꯔꯕꯅꯥꯁ ꯁꯥꯍꯧꯕꯅꯤ꯫ ꯇꯧꯏꯒꯨꯝꯁꯨ ꯊꯧꯉꯝꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ, ꯅꯨꯄꯤ ꯑꯉꯥꯡꯅ ꯆꯣꯞꯄꯦ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯄ, ꯂꯝꯆꯠ ꯀꯥꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯧꯉꯝꯕꯒꯤ ꯐꯖꯗꯕ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯅꯤꯈꯛ ꯂꯩ, ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯕ ꯍꯦꯛꯇ ꯀꯣꯏꯅꯤꯡꯕꯒꯤ ꯂꯝꯆꯠ ꯑꯁꯤꯃꯒ ꯆꯥꯕꯗ ꯌꯥꯝꯅ ꯃꯣꯠꯄ ꯑꯁꯤꯃꯒ ꯁꯦꯝꯗꯣꯛꯂꯕ ꯊꯧꯉꯝꯕ ꯃꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯍꯦ, ꯋꯥꯔꯤ ꯄꯥꯔꯤꯕꯩꯁꯨ ꯉꯁꯥꯏꯗꯤ ꯈꯗꯥꯡ ꯅꯣꯝꯃ ꯂꯩꯔꯤ꯫ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯉꯝꯕ ꯂꯩꯃꯇꯣꯟꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯉꯁꯤꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯅꯣꯡꯃ ꯊꯧꯉꯝꯕꯗꯨ ꯃꯆꯥ ꯑꯃ ꯂꯩꯔꯕꯤ ꯃꯧ ꯑꯃꯒ ꯎꯅꯔꯤ꯫ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨꯕꯤ ꯀꯧꯏ꯫ ꯊꯧꯉꯝꯕꯅ ꯊꯣꯏꯅꯨꯕꯤꯗ, "ꯅꯨꯡꯁꯤꯕꯤ, ꯉꯁꯤꯗꯤ ꯑꯉꯥꯡ ꯄꯨꯔꯛꯇ꯭ꯔꯕꯣ?" ꯊꯣꯏꯅꯨꯕꯤꯅ ꯁꯥꯎꯔꯞꯅ, "ꯇꯝꯆꯥ, ꯅꯪ ꯁꯣꯅꯣ ꯆꯨꯔꯕꯣ? ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯄꯗꯕꯨ ꯑꯉꯥꯡ ꯑꯗꯨꯝ ꯄꯨꯔꯛꯑꯣ ꯍꯥꯏꯔꯣ ꯀꯩꯅꯣꯅꯤ?" "ꯍꯦꯔ ꯊꯣꯏꯅꯨ, ꯅꯪꯅ ꯑꯉꯥꯡ ꯄꯨꯔꯛꯇ꯭ꯔꯤꯁꯦ ꯅꯪꯒꯤꯁꯤ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯥꯛꯏꯔꯣ? ꯅꯪ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯣ?" "ꯏꯁ, ꯇꯝꯆꯥ, ꯅꯪꯗꯤ ꯁꯣꯅꯣ ꯌꯥꯝ ꯆꯨꯏꯅ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯏꯕꯥꯅꯤꯒꯤ ꯃꯌꯥꯏꯗ ꯐꯝꯃꯒ ꯂꯩꯍꯜꯂꯣ ꯍꯥꯏꯔꯣ ꯀꯩꯅꯣꯅꯤ? ꯋꯥꯔꯤ ꯇꯥꯍꯟꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯉꯣꯟꯗ ꯑꯉꯥꯡꯗꯨꯅ, ꯏꯃꯥ ꯑꯁꯤꯁꯦ ꯅꯪꯒꯤ ꯅꯨꯄꯥꯔꯣꯅ ꯍꯥꯏꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ?" "ꯏꯍꯦ, ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯅꯅꯦ ꯁꯥꯎꯈꯤꯕꯁꯤꯅ." ꯅꯨꯄꯤꯅ ꯁꯥꯎꯔꯦ ꯍꯥꯏꯔꯒ ꯊꯦꯝꯕ ꯀꯥꯁꯦ ꯀꯩꯝ ꯍꯩꯇ꯭ꯔꯣ? ꯍꯩꯕꯣꯡ ꯃꯥꯟꯕ ꯃꯥꯏꯕꯪ ꯅꯪꯕꯣ." "ꯍꯦꯔ ꯊꯣꯏꯅꯨ, ꯑꯩꯕꯨ ꯈꯔ ꯅꯣꯏꯌꯦꯅ ꯍꯩꯕꯣꯡꯀꯥꯗ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯐꯔꯦ, ꯁꯤꯒꯤ ꯃꯔꯩꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯠꯅꯔꯁꯤ꯫ ꯑꯗꯣ ꯃꯪꯂꯦꯝꯒꯤ ꯐꯤꯔꯣꯏꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ?" ꯃꯪꯂꯦꯝ ꯑꯁꯤ ꯊꯣꯏꯅꯨꯕꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯃꯪꯂꯦꯝ ꯅꯥꯔꯒ ꯁꯤꯈꯤꯕꯅꯤ꯫ ꯃꯪꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 4 ꯁꯨꯔꯕ ꯑꯃ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯕꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯕꯤꯗꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯦ ꯍꯧꯖꯤꯛ꯫ ꯊꯣꯏꯅꯨꯕꯤꯅ, "ꯑꯩꯅ ꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯥꯎꯕ ꯉꯝꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯀꯥꯎꯕꯁꯨ ꯇꯜꯂꯤ ꯑꯩꯅ ꯃꯥꯕꯨ꯫ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ." ꯊꯧꯉꯝꯕꯅ, "ꯊꯦꯡꯅꯔꯤꯕ ꯀꯥꯏꯅ ꯄꯣꯠꯂꯨꯝꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯊꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯈꯔꯗ ꯄꯣꯊꯥꯕ ꯐꯪꯂꯤꯕꯁꯦ ꯅꯪꯒꯤ ꯅꯄꯥꯜꯅꯅꯤ." "ꯍꯣꯏ, ꯑꯩ ꯈꯪꯉꯤ ꯇꯝꯆꯥ. ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ, ꯇꯝꯆꯥ ꯅꯪ ꯁꯤ ꯎꯕ ꯈꯨꯗꯤꯡ ꯅꯪꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥꯗꯨꯔꯥ ꯍꯦꯛ ꯍꯦꯛ ꯍꯪꯉꯤ. ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯕ ꯌꯥꯝ ꯌꯥꯎꯏ." "ꯊꯣꯏ, ꯑꯉꯥꯡꯗꯨꯗꯤ ꯃꯤꯅꯝꯒꯅꯨ. ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ, ꯑꯩꯁꯦ ꯃꯥꯒꯤ ꯃꯄꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯇꯥꯛꯎ ꯃꯉꯣꯟꯗ." "ꯍꯣꯏ, ꯑꯩꯅꯕꯨꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯕꯅꯤ, ꯑꯗꯣ ꯅꯄꯥ ꯑꯅꯤ ꯁꯨꯕꯅꯦ ꯍꯥꯏꯅ." ꯃꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨꯅ, "ꯇꯝꯆꯥ, ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯌꯨꯗꯅ ꯑꯩꯉꯣꯟꯗ. ꯑꯩꯁꯨ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯌꯦꯟꯒꯦ. ꯀꯅꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯣꯛꯁꯤ." "ꯂꯥꯟꯕꯕꯨꯗꯤ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤꯗ ꯊꯣꯏ. ꯑꯩꯅ ꯃꯤꯌꯥꯝꯅ ꯆꯠꯅꯕ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅꯔꯥ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯀꯥꯏꯅꯔꯤꯕꯁꯦ?" ꯊꯧꯉꯝꯕꯗꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯊꯣꯏꯅꯨꯕꯤꯗ ꯂꯤꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯅꯤ꯫ ꯊꯧꯉꯝꯕꯗꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯖꯒꯣꯏ ꯗ꯭ꯔꯃꯥ ꯄꯥꯝꯖꯕ ꯅꯍꯥꯅꯤ꯫ ꯅꯣꯡꯃ ꯊꯧꯉꯝꯕꯗꯨ ꯗ꯭ꯔꯃꯥ ꯇꯝꯐꯝ ꯑꯃꯗ ꯂꯩꯃꯇꯣꯟꯒ ꯊꯦꯡꯅꯔꯤ ꯑꯃꯁꯨꯡ ꯎꯅꯔꯤ꯫ ꯊꯧꯉꯝꯕꯗꯨ ꯂꯩꯃꯇꯣꯟꯅ ꯗ꯭ꯔꯃꯥ ꯇꯝꯕꯗꯨ ꯌꯦꯡꯂꯒ, "ꯂꯩꯃꯇꯣꯟꯁꯦ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯗ ꯃꯃꯤꯠ ꯃꯅꯥꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯩꯅꯦ. ꯏꯁ ꯑꯩꯉꯣꯟꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯛꯏ. ꯀꯧꯈ꯭ꯔꯦꯅꯦꯕꯨ. ꯃꯁꯤꯕꯨ ꯏꯁꯤꯡ ꯀꯌꯥꯝꯅ ꯊꯛꯄꯖꯥꯠꯅꯣꯅꯦ ꯃꯄꯤꯁꯦ ꯄꯪꯇꯥꯗ ꯇꯥꯔꯤꯁꯦ. ꯃꯥꯁꯤ ꯑꯩꯒ ꯁꯥꯎꯅꯕꯗ ꯀꯞꯄꯛꯑꯗꯤ ꯊꯥꯖꯔꯨꯕ ꯇꯦꯠꯊꯔꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ. ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯀꯤ ꯅꯨꯄꯤ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ."
ꯃꯁꯤ ꯃꯃꯥ ꯃꯄꯥ ꯁꯤꯕꯗ ꯀꯞꯄꯁꯨꯅꯦ ꯀꯅꯥꯝꯇ ꯊꯥꯖꯔꯔꯣꯏꯅꯦ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯟꯕꯤꯁꯦ꯫ ꯂꯩ ꯃꯇꯣꯟꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩ ꯃꯇꯣꯟꯅ ꯊꯧꯉꯝꯕꯗ, "ꯇꯝꯆꯥ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯞꯄꯛꯄꯗꯣ ꯑꯗꯨꯝ ꯃꯥꯜꯂꯕ꯭ꯔꯕ?" ꯊꯧꯉꯝꯕꯗꯨ ꯂꯩ ꯃꯇꯣꯟꯗ ꯌꯥꯝ ꯊꯥꯖꯔꯛꯇꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒꯨꯝꯅ ꯌꯦꯡꯂꯒ, "ꯐꯖꯅ ꯃꯥꯜꯂꯦ, ꯑꯗꯣ ꯊꯥꯖꯕ ꯌꯥꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯅꯪꯁꯦ ꯑꯩꯅ, ꯍꯥꯏꯗꯤ ꯅꯪ ꯀꯞꯄ ꯌꯥꯝ ꯍꯩ." "ꯏꯁ ꯇꯝꯆꯥ, ꯅꯪꯒꯤ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ? ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯣꯊꯥꯕꯅ ꯐꯔꯅꯤ ꯁ꯭ꯋꯥꯏꯗ꯫ ꯅꯪꯒꯤ ꯑꯣꯖꯥꯗ ꯇꯝꯈꯤꯗꯧꯕ ꯁꯔꯨꯛ ꯋꯥꯠꯂꯤꯕ꯭ꯔꯣ? ꯋꯥꯠꯇ꯭ꯔꯗꯤ ꯆꯠꯂꯁꯤ, ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯣ." "ꯑꯗꯨꯛ ꯌꯥꯝ ꯗ꯭ꯔꯃꯥ ꯍꯩꯕ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯗꯤ ꯁꯥꯃꯨꯒꯤ ꯃꯃꯥꯡꯗ ꯍꯪꯉꯣꯏꯅ ꯐꯜꯂꯒ ꯂꯦꯞꯄꯒꯨꯝꯕꯅꯤ." "ꯑꯦ, ꯀꯔꯤ ꯄ꯭ꯔꯃꯥꯟꯅꯣ ꯑꯗꯨꯗꯤ ꯇꯝꯆꯥ? ꯏꯁ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯛꯊꯦꯡꯅꯅ ꯊꯥꯒꯠꯄ ꯏꯀꯥꯏꯗꯅ ꯍꯪꯉꯣꯏꯒ ꯁꯥꯃꯨꯒ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯤ ꯃꯑꯣꯡꯁꯦ." "ꯃꯥꯅꯤ ꯕꯦꯝꯃ, ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯏꯅ ꯀꯞꯇꯅꯒ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯑꯩ ꯅꯪꯅ ꯀꯞꯄ ꯁꯨꯛꯊꯥ ꯊꯥꯖꯔꯣꯏꯗꯧꯔꯤ." ꯃꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ꯫ ꯂꯩ ꯃꯇꯣꯟꯅ ꯌꯥꯝ ꯇꯟꯅ, "ꯇꯝꯆꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯃꯝꯃꯦ, ꯑꯩ ꯌꯨꯝ ꯌꯧꯕꯗ ꯌꯥꯝ ꯃꯝꯃꯅꯤꯌꯦ." ꯊꯧꯉꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯁꯤꯌꯥ, ꯃꯥꯒꯤ ꯗ꯭ꯔꯃꯥꯒꯤ ꯀꯞꯄꯗꯣ ꯑꯩꯉꯣꯟꯗꯒ ꯇꯧꯁꯤꯜꯂꯛꯄꯤꯒ ꯇꯧꯋꯦ ꯑꯃꯨꯛ꯫ ꯂꯥꯎꯁꯦ, ꯁꯥꯏꯀꯜ ꯃꯅꯤꯡꯁꯤꯗ ꯇꯣꯡꯈꯠꯂꯛꯑꯣ, ꯅꯄꯥꯝ ꯌꯧꯅꯕ ꯑꯣꯠꯄꯤꯔꯒꯦ." "ꯑꯗꯨ ꯇꯝꯆꯥ, ꯈꯔ ꯊꯨꯅꯗꯤ ꯊꯧꯁꯤꯀꯣ, ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ, ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯒ ꯅꯪ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯅꯤꯡꯂꯛꯀꯅꯤꯕ, ꯍꯥꯏꯗꯤ ꯅꯪꯗꯤ ꯅꯃꯤꯠ ꯌꯥꯝ ꯆꯣꯏꯗꯅ." ꯊꯧꯉꯝꯕꯗꯨ ꯁꯥꯏꯀꯜꯗ ꯐꯝꯃꯒ, "ꯑꯩꯕꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯗ꯭ꯔꯅꯦ? ꯑꯩꯅ ꯃꯤꯠ ꯅꯥ ꯆꯣꯏꯔꯤꯁꯤꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯕꯒꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪ ꯐꯪꯉꯤ, ꯁꯥꯏꯀꯜꯗ ꯇꯣꯡꯉꯣ ꯍꯅꯨꯕꯤ, ꯑꯩ ꯍꯦꯛꯇ ꯑꯣꯠꯂꯒꯦ." ꯂꯩ ꯃꯇꯣꯟꯅ ꯁꯥꯏꯀꯜꯗ ꯍꯦꯛ ꯐꯝꯕꯒ ꯁꯥꯏꯀꯜ ꯅꯨꯡꯁꯤꯠꯇꯨ ꯕꯥꯡ ꯍꯥꯏꯈꯤ꯫ ꯂꯩ ꯃꯇꯣꯟꯗꯨ ꯁꯥꯏꯀꯜꯗ ꯐꯝꯃꯒ ꯋꯥ ꯋꯥ ꯀꯞꯄꯛꯏ꯫ ꯊꯧꯉꯝꯕꯗꯤ ꯂꯩ ꯃꯇꯣꯟꯅ ꯀꯞꯄꯗꯨ ꯊꯥꯖꯕ ꯅꯠꯇꯦ, ꯃꯇꯣꯝꯇ ꯅꯣꯛꯂꯤ꯫ ꯉꯁꯤ ꯊꯧꯉꯝꯕꯅ ꯂꯩ ꯃꯇꯣꯟ ꯆꯦꯜꯂꯤ꯫ ꯑꯌꯨꯛꯇꯨ ꯊꯧꯉꯝꯕꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩ ꯃꯇꯣꯟꯒꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯊꯧꯉꯝꯕꯒꯤ ꯃꯄꯥ ꯀꯣꯔꯣꯕꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯂꯩ ꯃꯇꯣꯟꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯀꯣꯔꯣꯕꯅ ꯂꯩ ꯃꯇꯣꯟꯒꯤ ꯃꯄꯥ ꯔꯥꯁꯤ ꯃꯔꯤꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯕꯣꯀꯨꯜꯗ ꯈꯣꯟꯖꯦꯜ ꯇꯞꯅ, "ꯑꯣ, ꯏꯆꯥꯅꯨꯄꯤ, ꯏꯃꯧ ꯑꯣꯏꯒꯗꯕꯗꯨꯗꯤ ꯉꯥ ꯌꯦꯟ, ꯉꯥꯅꯨ ꯂꯣꯏꯅ ꯆꯥꯏ ꯍꯥꯏꯕ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯕꯅꯤꯅ ꯁꯥ ꯌꯦꯟꯗꯤ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯖꯕꯗꯨꯗꯤ ꯇꯧꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯉꯥꯗꯤ ꯆꯥꯏꯀꯣ ꯇꯥꯗ." ꯂꯩ ꯃꯇꯣꯟꯒꯤ ꯃꯄꯥ ꯔꯥꯁꯤ ꯌꯥꯎꯈꯤꯗ꯭ꯔꯕ ꯕꯣꯀꯨꯜꯅ, "ꯅꯣꯏ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯏꯆꯥꯅꯨꯄꯤꯗꯤ ꯄꯤꯖꯧ, ꯅꯣꯏ ꯆꯥꯗ꯭ꯔꯦꯅ ꯃꯤ ꯑꯇꯩꯁꯨ ꯆꯥꯅꯣꯗꯨꯗꯤ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ ꯅꯣꯏꯒꯤꯗꯣ? ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯈꯤꯗꯕꯅꯤ ꯑꯩꯗꯤ." ꯀꯣꯔꯣꯕꯒ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯃꯅꯤ ꯖꯥꯎꯅ, "ꯇꯥꯗꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯅ ꯆꯠꯈꯤꯗꯧꯔꯦ, ꯁꯨꯝ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤꯁꯤꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯗꯣ ꯈꯪꯍꯟꯅꯤꯡꯗꯅ ꯁꯝꯅ ꯍꯥꯏꯕꯗꯅꯤ, ꯃꯗꯨꯃꯛꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯊꯥꯛ ꯑꯃꯗ ꯀꯟꯁꯤꯜꯂꯒ ꯊꯝꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯣꯔꯣꯕꯅ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯃꯧꯁꯨ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯃꯤꯇꯩꯅꯤ, ꯃꯤꯇꯩ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯗ ꯊꯣꯡꯖꯤꯟꯕ ꯌꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯅꯥꯎ ꯕ꯭ꯔꯥꯍꯃꯟꯒꯤꯁꯨ ꯃꯥꯒꯤ ꯁꯛꯈꯨꯝꯗ ꯄꯨꯁꯤꯟꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯖꯕꯒꯤ ꯋꯥꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯉꯥꯛꯇꯅꯤ, ꯂꯥꯏꯅꯤꯡ ꯑꯃꯅ ꯂꯥꯏꯅꯤꯡ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ, ꯂꯥꯏꯅꯤꯡ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯉꯥꯛꯇꯅꯤ." ꯕꯣꯀꯨꯜꯗꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯀꯣꯔꯣꯕꯁꯨ ꯂꯨꯞꯊꯔꯒ ꯂꯩ꯫ ꯀꯣꯔꯣꯕ ꯍꯣꯏ ꯍꯟꯈ꯭ꯔꯦ꯫ ꯕꯣꯀꯨꯜꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯌꯥꯝꯕ ꯁꯥꯖꯧꯗ, "ꯇꯥꯆꯧ, ꯀꯃꯥꯏ ꯇꯧꯁꯤꯒꯦ?" ꯁꯥꯖꯧꯅ, "ꯀꯃꯥꯏꯅ ꯇꯧꯕꯕꯨ ꯑꯉꯥꯡꯗꯣ ꯊꯤꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯊꯣꯛꯂꯅꯤ ꯀꯩꯅꯣ? ꯇꯥꯆꯧ, ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦꯅꯦ, ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕ ꯏꯃꯨꯡꯗ ꯑꯉꯥꯡꯗꯣ ꯆꯥꯕ ꯊꯛꯄ ꯃꯅꯤꯡ ꯇꯝꯂꯣꯏꯅꯦ." "ꯑꯦ ꯕꯣꯀꯨꯜ, ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯔꯤꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯦꯀꯣ? ꯃꯥꯗꯤ ꯕ꯭ꯔꯥꯍꯃꯟꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨꯛ ꯆꯝꯅ ꯋꯥꯔꯤ ꯇꯧꯖꯔꯝꯕ ꯈꯛꯇꯅꯤ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡꯕ ꯆꯤꯟꯖꯥꯛ ꯊꯤꯡꯂꯝꯕ ꯅꯠꯇꯦ꯫ ꯋꯥ ꯆꯥꯎꯊꯣꯛꯍꯟꯒꯅꯨ, ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯗꯅꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ." ꯁꯥꯖꯧꯗꯨ ꯂꯦꯡꯖꯨꯝꯗ ꯌꯥꯟꯕ ꯈꯨꯗꯩꯗꯨ ꯍꯨꯝꯅ ꯄꯥꯠꯂꯣꯝꯗ ꯀꯨꯝꯊꯅ, "ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯒꯤꯗꯃꯛꯇꯕꯨ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯏꯕꯣ, ꯅꯪ ꯑꯃꯅ ꯃꯤꯇꯩꯁꯦ ꯄꯪꯆꯥꯗ ꯆꯥꯕ ꯑꯣꯏꯅ ꯎꯍꯟꯒꯅꯨ꯫
ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯅꯪ ꯁꯥ ꯌꯦꯟꯗꯣ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ. ꯅꯪ ꯅꯨꯃꯤꯗꯥꯡꯗꯨꯗ ꯈꯨꯗꯛꯇ ꯅꯊ꯭ꯋꯥꯏꯗꯣ ꯂꯥꯟ ꯌꯥꯎꯖ ꯁꯥꯔꯤ. ꯁꯣꯝꯗ ꯂꯝꯕꯤꯗ ꯀꯣꯔꯣꯕꯁꯨ ꯃꯀꯣꯛ ꯐꯖꯅ ꯁꯥꯔꯤ. ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯆꯥꯒꯤ ꯌꯨꯝꯕꯥꯂꯣꯟ ꯑꯁꯤꯗꯤ. ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯔꯥꯁꯤꯁꯤꯒ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯈꯨꯆꯣꯞꯁꯤꯒ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯅꯨꯡꯉꯥꯏꯗꯧꯔꯤ. ꯅꯨꯄꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦꯅ ꯃꯈꯧ ꯄꯣꯡꯖꯕ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯟꯕꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤ. ꯀꯩꯅꯣꯝ ꯍꯦꯛ ꯁꯣꯏꯕꯒ ꯏꯃꯧꯀꯥꯁꯦ ꯌꯨꯝꯗꯒꯤ ꯅꯨꯄꯤ ꯃꯄꯥꯝꯅ ꯍꯦꯛꯇ ꯂꯧꯈꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯁꯤꯒꯤ ꯔꯥꯁꯤꯁꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯅꯤ ꯆꯥꯎꯅ, ꯀꯣꯔꯣꯕ ꯅꯆꯥꯅꯨꯄꯥꯁꯤꯅꯀꯣ ꯏꯖꯠ ꯁꯣꯛꯄꯗ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕ ꯃꯤꯇꯩ ꯍꯥꯏꯕ ꯂꯩꯇꯦ. ꯏꯖꯠ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯩ. ꯃꯤꯇꯩ ꯕ꯭ꯔꯥꯍꯃꯟ ꯂꯥꯏꯅꯤꯡ ꯇꯣꯈꯥꯏꯔꯕꯁꯨ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯃꯅ ꯍꯦꯟꯕ ꯅꯠꯇꯦ, ꯑꯃꯅ ꯇꯥꯕ ꯅꯠꯇꯦ. ꯅꯣꯡꯌꯥꯏꯕ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯍꯣꯏ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅ ꯌꯥꯗꯕꯅ ꯆꯤꯟꯖꯥꯛ ꯄꯨꯟꯗ꯭ꯔꯕꯁꯨ ꯂꯧꯅ ꯂꯩꯅꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ. ꯏꯇꯥꯎ ꯀꯣꯔꯣꯕꯒꯤ ꯃꯃꯧꯅ ꯃꯤꯇꯩ ꯑꯣꯏꯔꯝꯗꯅ ꯉꯥꯅꯨ ꯌꯦꯟ ꯆꯥꯔꯦ ꯍꯥꯏꯔꯁꯨ, ꯆꯥꯛꯈꯨꯝꯗ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯊꯧꯉꯝꯕꯅ ꯃꯧꯒꯤ ꯃꯕꯨꯛꯅꯤꯡ ꯃꯔꯥꯏꯅ ꯄꯦꯜꯍꯟꯖꯁꯅꯤ ꯀꯩꯗꯧꯒꯦ ꯃꯌꯥꯝ. ꯀꯣꯔꯣꯕꯅ ꯑꯗꯨꯅꯤ ꯏꯇꯥꯎ, ꯃꯧꯅ ꯃꯁꯥꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯆꯥꯔꯛꯄ ꯆꯤꯟꯖꯥꯛꯇꯣ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯑꯩ ꯕ꯭ꯔꯥꯍꯃꯟꯅꯦꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯦꯗꯅꯕꯨ ꯃꯤꯒꯤ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛꯇꯣ ꯆꯥꯅꯨꯅ ꯊꯤꯡꯉꯨꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯨ ꯂꯣꯏ ꯆꯥꯕꯅꯤ. ꯃꯥꯅ ꯆꯥꯗꯕꯕꯨ ꯁꯟ ꯈꯛꯇꯅꯤ. ꯃꯅꯤ ꯆꯥꯎꯅ ꯑꯩꯈꯣꯏ ꯊꯧꯉꯝꯕꯁꯨ ꯐꯖꯅ ꯁꯣꯟꯒꯠꯄꯅꯤ. ꯅꯤꯄꯥꯅꯤ ꯆꯥꯖꯁꯅꯨ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯒꯗꯕꯅꯤ. ꯍꯪꯒꯥꯝꯒ ꯉꯥꯅꯨ ꯌꯦꯟꯒ ꯈꯦꯠꯅꯕ ꯈꯔꯁꯨ ꯂꯩꯗ ꯍꯥ. ꯑꯗꯨꯕꯨ ꯃꯥꯅ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯂꯥꯏꯗ ꯇꯧꯍꯩꯗꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯀꯛꯏꯗꯅ. ꯀꯣꯔꯣꯕꯅ ꯍꯣꯏ ꯏꯇꯥꯎ, ꯃꯤꯇꯩꯗꯁꯨ ꯃꯤꯇꯩꯅ ꯆꯥꯕ ꯌꯥꯗꯕ ꯂꯥꯏꯒ ꯁꯥꯒꯣꯟꯅꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ. ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯕꯨꯡꯉꯣ ꯔꯤꯛꯁꯣ ꯊꯧꯕ, ꯅꯪꯒꯤ ꯔꯤꯛꯁꯣꯗꯨ ꯀꯣꯡꯒꯨꯗ ꯊꯧꯗꯒꯅꯨꯅꯦ. ꯑꯩꯒꯤ ꯔꯤꯛꯁꯣꯗꯣ ꯇꯦꯛꯄ ꯇꯥꯔꯦ ꯍꯩꯋꯥꯅꯤ. ꯑꯍꯜꯁꯤꯡꯗꯨ ꯑꯃꯒ ꯀꯟꯅ ꯀꯣꯟꯅꯩ. ꯅꯣꯡꯌꯥꯏꯕꯅ ꯇꯞꯅ ꯁꯤꯔꯝꯅꯤꯗ. ꯃꯤꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯥꯅ ꯍꯪꯒꯣꯏꯖꯕꯗꯨꯗꯤ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤ ꯏꯇꯥꯎ. ꯉꯥ ꯑꯣꯏꯒꯦꯔꯥ ꯌꯦꯟ ꯑꯣꯏꯒꯦꯔꯥ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯒꯦꯔꯥ ꯂꯥꯏꯒꯤ ꯊꯧꯔꯝ ꯆꯠꯄꯁꯤꯡꯗꯤ ꯆꯥꯗ꯭ꯔꯦ. ꯆꯥꯕꯒꯤ ꯋꯥꯔꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯒꯤꯁꯨ ꯋꯥ ꯈꯔ ꯍꯥꯏꯍꯧꯒꯦ. ꯃꯤꯇꯩ ꯌꯨꯝꯕꯥꯜꯗ ꯍꯛꯊꯦꯡꯅꯅ ꯁꯤꯃ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯏꯃꯨꯡꯒꯤ ꯃꯈꯥ ꯄꯣꯟꯕꯁꯨ ꯂꯩ. ꯁꯥ ꯉꯥ ꯁꯨꯡꯊꯣꯡ ꯊꯣꯡꯕ ꯌꯥꯗꯕ ꯕ꯭ꯔꯥꯍꯃꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯏꯃꯨꯡꯁꯨ ꯂꯩꯔꯤꯗ ꯏꯇꯥꯎ. ꯉꯥꯔꯤ ꯐꯥꯎꯕ ꯄꯨꯁꯤꯟꯕ ꯌꯥꯗꯕ. ꯃꯅꯤ ꯆꯥꯎꯅ, ꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯁꯤ ꯆꯥꯅꯤꯡꯕ ꯃꯤꯅ ꯆꯥꯖꯁꯅꯨ, ꯆꯥꯅꯤꯡꯗꯕ ꯃꯤꯅ ꯆꯥꯗꯁꯅꯨ. ꯃꯤꯑꯣꯏꯕ ꯑꯩꯈꯣই ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯅꯦ ꯍꯥ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃꯇꯣꯟꯒ ꯊꯧꯉꯝꯕꯒ ꯂꯨꯍꯣꯡꯂꯤ. ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯁꯤꯗꯤ ꯋꯥꯈꯜ ꯏꯇꯤꯟ ꯇꯤꯟꯅꯔꯝꯗꯦ. ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯍꯥꯏꯔꯞ ꯃꯥꯟꯅꯩ. ꯃꯔꯝꯗꯤ ꯊꯧꯉꯝꯕꯅ ꯃꯃꯤꯠ ꯌꯥꯝꯂꯨꯕꯒ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯕꯗ ꯆꯤꯟꯖꯥꯛ ꯇꯤꯟꯅꯗꯕꯒ, ꯅꯨꯄꯤ ꯃꯄꯥꯝꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯕꯒ. ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯍꯦꯜꯂꯤ. ꯂꯣꯛꯇꯥꯛꯇ ꯊꯥꯗꯅꯕ ꯍꯤꯁꯨ 10ꯗꯒꯤ ꯇꯥꯗ ꯂꯩꯕꯒꯤꯅꯤ. ꯑꯗꯨꯒ ꯀꯣꯔꯣꯕꯒꯤꯗꯤ ꯔꯤꯛꯁꯣ 2ꯗꯒꯤ ꯍꯦꯟꯅ ꯃꯤꯉꯣꯟꯗ ꯁꯥꯟꯗꯣꯛꯄ ꯉꯝꯗꯦ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ. ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯉꯩ ꯊꯪꯅꯕ ꯃꯤꯇꯩ ꯏꯃꯨꯡ ꯑꯃꯗ ꯌꯦꯟ ꯊꯣꯡꯕ ꯃꯅꯝ ꯐꯖꯕ ꯑꯃ ꯊꯥꯗꯣꯔꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯊꯧꯉꯝꯕꯁꯨ ꯂꯩꯃꯇꯣꯟꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯖꯤꯟꯅꯔꯒ ꯂꯩꯃꯇꯣꯟ ꯁꯪꯖꯔꯤ. ꯂꯩꯃꯇꯣꯟꯗꯨ ꯃꯅꯝ ꯁꯥꯡꯅ ꯅꯝꯂꯒ ꯊꯧꯉꯝꯕꯗ ꯇꯝꯆꯥ, ꯃꯅꯝꯁꯦ ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯤ. ꯊꯧꯉꯝꯕꯅ ꯑꯗꯨꯏꯅꯤꯅꯦ ꯑꯩꯅ ꯅꯥꯇꯣꯟ ꯐꯗꯤ ꯈꯨꯝꯃꯒ ꯈꯅꯥꯎꯅ ꯃꯅꯝ ꯀꯟꯅ ꯆꯤꯡꯁꯤꯜꯂꯤꯁꯦ. ꯂꯩꯃ, ꯕꯥꯖꯤ ꯂꯩꯈꯤꯕ꯭ꯔꯥ? ꯈꯪꯗꯤ ꯀꯩꯗꯧꯔꯦ ꯇꯝꯆꯥ? ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯑꯒ ꯌꯦꯟ ꯆꯥꯎꯁꯤꯔ ꯍꯥꯏꯒꯦ ꯇꯧꯅꯤꯗ. ꯇꯝꯆꯥ, ꯏꯃꯨꯡꯒꯤ ꯆꯠꯅꯕꯤ ꯃꯥꯡꯊꯣꯛꯂꯣꯏꯁꯦ. ꯑꯩ ꯑꯃ ꯌꯨꯝꯁꯦ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯗ ꯆꯠꯅꯔꯤꯕ ꯐꯖꯔꯕ ꯃꯒꯨꯜꯁꯦ ꯏꯁꯥꯅ ꯃꯥꯡꯍꯟꯖꯅꯤꯡꯗꯦ ꯑꯩꯗꯤ ꯇꯝꯆꯥ. ꯋꯥꯔꯤꯒꯗꯤ. ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯁꯨ ꯏꯃꯥꯟꯅꯕꯤꯒꯤꯗ ꯑꯗꯨꯝ ꯆꯥꯏꯁꯤꯗꯤ. ꯇꯝꯆꯥꯗꯤ ꯑꯗꯨꯝ ꯆꯥꯎ. ꯑꯗꯣ ꯑꯩꯗꯤ ꯂꯣꯏ ꯍꯦꯜꯂꯒꯦ ꯈꯜꯂꯤ. ꯉꯥ ꯈꯛ ꯆꯥꯔꯒꯦ ꯈꯜꯂꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯦꯟꯕ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯃꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯊꯥ 10ꯒꯤ ꯃꯇꯨꯡꯅꯤ. ꯂꯩꯃꯇꯣꯟꯗꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ.
ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯏꯄꯥꯜ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥ ꯔꯥꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯇꯕ ꯕꯣꯀꯨꯜꯒ ꯍꯤꯡꯁꯥꯕꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯕꯤ ꯖꯨꯕꯣꯇꯤꯒꯗꯨ ꯃꯄꯥꯟꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯣꯏ ꯑꯃꯣꯝ ꯂꯥꯕ ꯑꯅꯤ ꯉꯪꯅꯔꯨꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯪꯅꯔꯨꯔꯒ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯤꯠꯆꯤ ꯈꯠꯅꯔꯒ ꯆꯪꯂꯛꯏ꯫ ꯊꯧꯉꯝꯕꯒ ꯀꯣꯔꯣꯕꯒꯁꯨ ꯏꯄꯥꯜ ꯊꯥꯗꯣꯛꯄ ꯑꯃꯥꯏꯕꯒ ꯐꯝꯂꯤ꯫ ꯀꯣꯔꯣꯕꯒꯤ ꯃꯃꯥ ꯃꯦꯝꯃꯁꯨ ꯑꯉꯥꯡ ꯄꯝꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯀꯥꯡꯊꯣꯜꯗ ꯉꯥꯔꯒ ꯑꯉꯥꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯕꯣꯀꯨꯜꯅ ꯊꯧꯉꯝꯕꯗ ꯍꯩ ꯊꯧꯉꯝꯕ ꯍꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯩ꯫ ꯂꯩꯃꯇꯣꯟꯁꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯊꯝꯂꯨꯒꯦ꯫ ꯊꯧꯉꯝꯕꯗꯨ ꯃꯃꯥ ꯃꯦꯝꯗ ꯌꯦꯡꯂꯒ ꯂꯩꯃꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯄꯥ ꯕꯣꯀꯨꯜꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯃꯦꯝꯃꯅ ꯗꯥꯗꯥ ꯏꯃꯧꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ꯫ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯨꯗ ꯖꯨꯕꯣꯇꯤꯅ ꯏꯕꯦꯝꯃ ꯃꯦꯝꯃ ꯁꯤꯗꯗꯤ ꯃꯁꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕ ꯌꯥꯝꯅ ꯋꯥꯠꯀꯅꯤ꯫ ꯃꯦꯝꯃꯅ ꯀꯔꯤꯅꯣ ꯏꯆꯦ ꯃꯁꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯋꯥꯠꯄ ꯍꯥꯏꯕꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ? ꯉꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯃꯨꯛ ꯄꯤꯖꯒꯦ ꯍꯥꯏꯅꯣ? ꯑꯉꯥꯡꯁꯦ ꯅꯣꯏꯈꯛ ꯄꯣꯛꯂꯛꯄ꯭ꯔꯣ? ꯅꯨꯃꯤꯠ 45ꯅꯤ ꯁꯨꯕꯒ ꯏꯃꯧꯅ ꯆꯥꯅꯤꯡꯕꯅꯦ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯄꯤꯖꯅꯤ ꯑꯩꯅ꯫ ꯑꯩꯁꯨ ꯕ꯭ꯔꯥꯍ꯭ꯃꯟꯗ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯤꯇꯩ ꯅꯤꯉꯣꯜꯅꯤ꯫ ꯀꯧꯔꯧꯕꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯤ, ꯊꯧꯉꯝꯕꯁꯨ ꯉꯥꯡꯗ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯏꯃꯥ ꯃꯁꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯏꯃꯥꯒ ꯇꯝꯆꯥꯒꯅ ꯀꯩꯊꯦꯜꯗ ꯄꯨꯕꯤꯔꯒ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯤꯖꯔꯤ꯫ ꯑꯩꯅ ꯑꯉꯥꯡ ꯆꯦꯜꯂꯒ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯨꯛ ꯄꯤꯖꯒꯦ ꯍꯥꯏꯔꯤꯅꯣ? ꯀꯩ ꯅꯨꯡꯁꯥ ꯄꯤꯖꯒꯦ ꯍꯥꯏꯔꯣ? ꯖꯨꯕꯣꯇꯤꯗꯨ ꯌꯣꯡꯒ ꯍꯥꯏꯐꯦꯠ ꯃꯥꯅ ꯁꯨꯛꯇꯣꯛꯏ꯫ ꯕꯣꯀꯨꯜꯗꯨ ꯖꯨꯕꯣꯇꯤꯗ ꯌꯦꯡꯂꯒ ꯍꯩ ꯖꯨꯕꯣꯇꯤ ꯅꯪ ꯑꯗꯨꯃꯥꯏ ꯁꯥꯎꯅꯨꯅꯦ ꯆꯦꯞꯅ ꯌꯦꯡꯕꯗ ꯌꯣꯡ ꯃꯥꯜꯂꯤꯅꯦ꯫ ꯖꯨꯕꯣꯇꯤꯅ ꯕꯣꯀꯨꯜꯗ ꯌꯥꯔꯦ ꯌꯣꯡꯒꯤ ꯃꯋꯥ ꯑꯩꯅ ꯌꯣꯡ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯌꯣꯡ ꯑꯃꯣꯝ ꯂꯧꯕ ꯌꯣꯡ ꯂꯥꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯕꯣꯀꯨꯜꯗꯨ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ ꯌꯦꯡꯂꯒ ꯃꯥꯅꯤ ꯑꯩꯁꯨ ꯌꯣꯡ ꯑꯃꯣꯝ ꯂꯧꯕ ꯌꯣꯡꯖꯥꯎ ꯂꯥꯕꯅꯤ꯫ ꯏꯇꯩ ꯏꯅꯥꯎ ꯂꯩꯃꯤꯟꯅꯕꯗ ꯇꯧꯗꯧꯕ ꯐꯥꯒꯤꯁꯦ ꯃꯥꯅ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯍꯦꯛ ꯇꯧꯔꯤ꯫ ꯑꯩꯁꯨꯅꯦ꯫ ꯀꯧꯔꯧꯕꯅ ꯊꯧꯉꯝꯕꯗ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯂꯦꯝꯖꯈꯤꯗ꯭ꯔꯦꯗ꯫ ꯏꯀꯥꯏꯗꯅꯕ ꯀꯔꯤ ꯍꯤꯗꯥꯛꯄꯨ ꯃꯃꯥꯏꯗ ꯇꯩꯔꯛꯄꯖꯥꯠꯅꯣ ꯈꯪꯗꯦꯅꯦꯁꯦ꯫ ꯊꯧꯉꯝꯕꯗꯤ ꯂꯩꯃꯇꯣꯟꯅ ꯌꯦꯡꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤ꯫ ꯂꯩꯃꯇꯣꯟꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯦꯝꯃꯗꯤ ꯑꯉꯥꯡ ꯂꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯣꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯇꯥꯅ ꯇꯥꯅ ꯑꯉꯥꯡꯒꯤ ꯏꯄꯥꯜ ꯁꯣꯜꯂꯝꯕ ꯑꯃꯥꯏꯕ ꯂꯥꯏꯇꯣꯟꯖꯝ ꯏꯕꯣꯄꯤꯁꯛꯅ ꯇꯞꯅ ꯑꯩꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗ ꯇꯥꯛꯅꯤꯡ ꯈꯪꯍꯟꯅꯤꯡꯕ ꯃꯤꯇꯩꯒꯤ ꯂꯥꯏꯒꯤ ꯆꯠꯅꯕꯤ ꯈꯔ ꯂꯩ꯫ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛ ꯁꯥ ꯌꯦꯟ ꯆꯥꯗꯦ, ꯉꯥ ꯐꯥꯎꯕ ꯆꯥꯗꯕ ꯏꯃꯨꯡ ꯌꯥꯝꯅ ꯂꯩ꯫ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕ ꯏꯃꯨꯡ, ꯂꯥꯏ ꯇꯣꯡꯒꯟꯕ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯏꯃꯨꯡꯗ ꯃꯀꯣꯏ ꯄꯥꯟꯕ ꯉꯥ ꯄꯨꯁꯤꯟꯕ ꯌꯥꯗꯕ ꯏꯃꯨꯡ ꯂꯩ꯫ ꯉꯥꯈꯥ ꯐꯥꯎꯕ ꯄꯨꯁꯤꯟꯕ ꯌꯥꯗꯕ ꯏꯃꯨꯡ ꯂꯩ꯫ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕ ꯃꯤꯇꯩ ꯑꯃꯠꯇ ꯇꯤꯜꯍꯧ ꯆꯅꯝ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏ ꯇꯣꯡꯕ ꯇꯣꯡꯗꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ꯫ ꯂꯥꯏꯅꯤꯡꯊꯧꯗ ꯁꯥ ꯀꯠꯄ ꯌꯥꯗꯦ꯫ ꯁꯥ ꯐꯥꯎꯕ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ ꯉꯥ ꯐꯥꯎꯕꯅꯦ ꯃꯈꯜ ꯌꯥꯝꯅ ꯂꯩ꯫ ꯃꯁꯤꯅꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯆꯠꯅꯕꯤ ꯆꯤꯟꯖꯥꯛ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯐꯝ ꯈꯔꯗ ꯑꯣꯛꯅ ꯌꯦꯟꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯃꯩꯇꯩ ꯀꯥꯡꯂꯨꯞꯁꯨ ꯑꯗꯨꯝ ꯃꯔꯩ꯫ ꯑꯗꯨꯒ ꯁꯥ ꯌꯦꯟ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯩꯇꯩ ꯀꯥꯡꯂꯨꯞꯁꯨ ꯂꯩ꯫ ꯕ꯭ꯔꯥꯍ꯭ꯃꯟꯅꯁꯨ ꯃꯤꯇꯩꯒ ꯁꯣꯛꯅ ꯁꯝꯅꯕ ꯀꯔꯤꯁꯨ ꯀꯥꯏꯗꯕ ꯑꯗꯨꯝ ꯂꯩꯗ꯫ ꯍꯥꯏꯕꯗꯤ ꯉꯥꯔꯤ ꯐꯥꯎꯕ ꯆꯥꯗꯕ ꯃꯤꯇꯩ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩ ꯃꯤꯇꯩ ꯑꯣꯏꯔꯒꯁꯨ ꯏꯅꯥꯎ ꯀꯧꯔꯧꯕꯅ ꯃꯆꯨꯒꯤ ꯏꯄꯥꯟ ꯁꯣꯜꯍꯜꯂꯤꯕꯁꯤꯅꯤ꯫ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯍꯦꯟꯕ ꯒꯨꯟꯅꯤ꯫ ꯕꯣꯀꯨꯜꯒ ꯖꯨꯕꯣꯇꯤꯒꯗꯨ ꯑꯃꯥꯏꯕꯗꯨꯗ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝꯗ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯄꯨꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯕꯣꯀꯨꯜ ꯑꯃꯗꯤ ꯖꯨꯕꯣꯇꯤꯒꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯔꯩꯅ ꯉꯝꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯧꯉꯝꯕꯗꯨ ꯂꯩꯃꯇꯣꯟꯗ ꯋꯥꯔꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯧꯉꯝꯕ ꯎꯆꯤꯗ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯨꯃꯤꯠ 45ꯅꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯊꯧꯉꯝꯕꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯃꯇꯣꯟꯗꯨ ꯎꯅꯤꯡꯃꯟꯕꯗꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯇꯣꯝꯇ ꯆꯠꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯊꯧꯉꯝꯕ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯧꯉꯝꯕꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯨ ꯊꯧꯉꯝꯕꯅ ꯄꯝꯂꯒ ꯁꯥꯟꯅꯔꯤ꯫ ꯊꯧꯉꯝꯕꯅ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯄꯝꯂꯒ ꯂꯩꯃꯇꯣꯟꯗ ꯍꯩꯁ ꯀꯨꯆꯨꯁꯤꯗꯤ
ꯄꯠꯄꯥꯟꯒꯤ ꯀꯨꯆꯨꯒꯨꯝꯅ ꯋꯥꯎꯏꯅ ꯁꯤꯗꯤ ꯏꯁꯥꯁꯤꯗꯤ ꯋꯥꯎꯏ ꯂꯩ ꯃꯇꯣꯟꯅ ꯄꯠꯄꯥꯟꯒꯤ ꯀꯨꯆꯨ ꯑꯣꯏꯔꯝꯃꯣꯏ ꯃꯄꯥꯒꯤ ꯀꯨꯆꯨ ꯑꯣꯏꯔꯝꯃꯤ ꯍꯦꯔ ꯃꯃꯥ ꯃꯥꯏꯒ ꯉꯛꯁꯝꯒ ꯈꯨꯗꯥꯡꯒ ꯃꯨꯖꯔꯁꯨ ꯑꯩꯁꯨ ꯅꯥꯡꯒꯜꯒ ꯄꯨꯛꯀꯗꯤ ꯐꯖꯅ ꯉꯧꯕꯅꯤꯍꯦ ꯑꯗꯨꯅꯦꯕ ꯃꯄꯥ ꯇꯝꯆꯥꯗꯤ ꯀꯝꯂꯥ ꯈꯨꯕꯣꯝ ꯐꯖꯅ ꯃꯨꯔꯁꯨ ꯐꯩꯒꯜꯗꯤ ꯐꯖꯅ ꯉꯧꯔꯝꯅꯤ ꯈꯪꯉꯦꯕ ꯅꯥꯡꯒꯜꯒꯁꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯃꯃꯤ ꯇꯥꯔꯒ ꯊꯧꯉꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯀꯣꯜꯂꯒ ꯀꯟꯅ ꯅꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯖꯨꯕꯣꯇꯤꯒ ꯕꯣꯀꯨꯜꯒꯗꯨ ꯆꯪꯂꯛꯏ ꯕꯣꯀꯨꯜꯅ ꯕꯨꯡꯉꯣ ꯅꯪꯗꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯕꯥꯖꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯏꯕꯦꯝꯃꯒꯤ ꯌꯦꯟ ꯈꯤꯇ ꯂꯩꯕꯤꯔꯝꯒꯦꯔꯣ ꯕꯣꯀꯨꯜꯗꯨ ꯖꯨꯕꯣꯇꯤꯗ ꯄꯤꯁꯨꯝꯗꯨ ꯅꯥꯝꯃ ꯊꯦꯛꯀꯠꯂꯒ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪ ꯑꯣꯛꯇꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯂꯩ ꯃꯇꯣꯟꯗꯨ ꯊꯧꯉꯝꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯃꯥ ꯕꯥꯖꯤ ꯇꯝꯆꯥꯗ ꯑꯣꯛ ꯂꯩꯍꯟꯒꯦ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯅ ꯑꯣꯛ ꯆꯥꯕ ꯊꯦꯡꯅꯈ꯭ꯔꯕꯣ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯖꯨꯕꯣꯇꯤꯅ ꯍꯦ ꯑꯣꯛꯇꯣ ꯅꯪꯒꯤ ꯆꯥꯅꯕ ꯅꯠꯇꯦ ꯊꯧꯉꯝꯕꯒꯤꯅꯤ ꯊꯧꯉꯝꯕꯗꯨ ꯕꯤꯡ ꯂꯥꯎꯏ ꯈꯨꯇꯨꯝ ꯇꯥꯏ ꯂꯩ ꯃꯇꯣꯟꯗꯨ ꯃꯃꯥ ꯖꯨꯕꯣꯇꯤꯗ ꯈꯥꯅ ꯌꯦꯡꯏ ꯊꯧꯉꯝꯕ ꯈꯔ ꯉꯥꯎꯖꯔꯛꯂꯕꯁꯨ ꯑꯐꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯂꯩ ꯃꯇꯣꯟꯁꯨ ꯏ ꯅꯧꯔꯤꯕꯅꯤ ꯁꯧꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯧꯉꯝꯕꯅ ꯈꯪꯏ ꯊꯧꯉꯝꯕꯅ ꯂꯩ ꯃꯇꯣꯟꯗ ꯌꯦꯡꯂꯒ ꯕꯥꯖꯤ ꯀꯗꯥꯏ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯑꯣꯛꯇꯨ ꯂꯩꯔꯨꯒꯦ ꯑꯗꯣ ꯑꯩ ꯑꯣꯛꯇꯤ ꯆꯥꯗꯦꯀꯣ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯆꯥꯅꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯩꯕꯤꯔꯝꯒꯦ ꯂꯩ ꯃꯇꯣꯟꯗꯨ ꯊꯧꯉꯝꯕꯗ ꯑꯍꯜꯒ ꯃꯥꯟꯅꯩꯌꯦꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯌꯦꯡꯏ ꯕꯣꯀꯨꯜꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯄꯤ ꯃꯄꯥꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯁꯦꯜꯒ ꯑꯃꯠꯇ ꯌꯥꯎꯖꯔꯛꯇ꯭ꯔꯕꯣ ꯐꯨꯔꯤꯠꯈꯥꯎꯒ ꯀꯣꯡ ꯀꯣꯡ ꯂꯥꯎꯔꯕꯣ ꯊꯧꯉꯝꯕꯗꯨ ꯋꯥ ꯉꯥꯡꯗꯦ ꯂꯩ ꯃꯇꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯑꯣꯛ ꯀꯛꯐꯝ ꯂꯣꯝꯗ ꯂꯥꯛꯏ ꯊꯧꯉꯝꯕꯗꯨ ꯑꯣꯛ ꯀꯛꯐꯝꯗ ꯑꯣꯛ ꯀꯛꯄ ꯉꯥꯏꯔꯤꯉꯩ ꯑꯣꯛ ꯀꯛꯄ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯣꯛ ꯀꯛꯄꯤ ꯅꯨꯄꯤꯗꯨꯅ ꯊꯧꯉꯝꯕꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯃꯇꯣꯟ ꯂꯧꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯥꯍ꯭ꯃꯟꯗꯣ ꯑꯣꯛ ꯀꯛꯄ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯅ ꯏꯄꯪ ꯄꯪꯅ ꯀꯔꯦꯝꯅꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯥꯜꯂꯤꯅ ꯌꯦꯡꯉꯤꯅꯤ ꯅꯠꯇꯦ ꯕ꯭ꯔꯥꯍ꯭ꯃꯟꯁꯨ ꯑꯣꯛ ꯆꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯊꯧꯉꯝꯕꯗꯨ ꯑꯣꯛꯇꯨ ꯇꯥꯞ ꯂꯥꯎꯅ ꯏꯟꯊꯣꯛꯂꯒ ꯑꯣꯛ ꯀꯛꯄ ꯅꯨꯄꯥꯗꯨꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ ꯑꯣꯛ ꯀꯛꯄ ꯅꯨꯄꯥꯗꯨꯒ ꯊꯧꯉꯝꯕꯒ ꯂꯝꯕꯤ ꯃꯌꯥꯏꯗ ꯏ ꯅꯥꯏ ꯇꯥꯅ ꯐꯨꯅꯔꯝꯃꯤ ꯍꯧꯖꯤꯛ ꯊꯧꯉꯝꯕꯅ ꯂꯩꯔꯤꯕꯁꯤ ꯃꯌꯨꯝꯗꯅꯤ ꯂꯩ ꯃꯇꯣꯟꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯔꯤ ꯑꯗꯨꯕꯨ ꯂꯩ ꯃꯇꯣꯟꯗꯨ ꯕꯣꯀꯨꯜꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯃꯗ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯕꯣꯀꯨꯜꯅ ꯂꯩ ꯃꯇꯣꯟꯗ ꯊꯧꯉꯝꯕꯗꯨ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯖꯤꯜꯂꯝꯃꯤ ꯂꯩ ꯃꯇꯣꯟꯒ ꯊꯧꯉꯝꯕꯒ ꯀꯥꯏꯅꯅꯕ ꯍꯤꯒꯥꯏꯋꯥ ꯀꯥꯝꯁꯤꯜꯂꯝꯃꯤ ꯂꯩ ꯃꯇꯣꯟꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯃꯔꯝꯗꯤ ꯊꯧꯉꯝꯕꯒꯤ ꯃꯒꯨꯟ ꯂꯩ ꯃꯇꯣꯟꯅ ꯈꯪꯕꯅ ꯊꯧꯉꯝꯕꯗꯨ ꯃꯤꯒꯤ ꯑꯣꯏ ꯇꯄꯥꯗ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯟꯕꯗ ꯏꯄꯛꯇ ꯄꯛꯆꯔꯤ ꯁꯣꯝꯗ ꯀꯧꯔꯧꯕꯅ ꯊꯧꯉꯝꯕꯗ ꯆꯩꯔꯤ ꯀꯧꯔꯧꯕꯅ ꯏꯕꯨꯡꯉꯣ ꯃꯤꯉꯣꯟꯗ ꯁꯥꯎꯔꯨꯕ ꯌꯥꯔꯣꯏ ꯑꯣꯛ ꯂꯩꯕ ꯆꯠꯂꯨꯕ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯑꯣꯛ ꯂꯩꯕ ꯆꯠꯂꯕꯗꯤ ꯑꯣꯛ ꯆꯥꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯕꯥꯖꯤ ꯑꯩꯗꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯕꯥꯖꯤ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯐꯕ ꯐꯠꯇꯕꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯃꯤꯅ ꯁꯥꯎꯍꯜꯂꯒ ꯅꯪꯅ ꯃꯥꯟꯅꯔꯤꯕꯗꯨꯕꯨ ꯃꯗꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤꯅꯦ ꯊꯧꯉꯝꯕ ꯋꯥ ꯉꯥꯡꯗꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯃꯒꯤ ꯃꯄꯥꯝꯗꯅꯤ ꯖꯨꯕꯣꯇꯤꯗꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯩꯃꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯉꯥ ꯃꯔꯨ ꯂꯧꯊꯣꯛꯂꯤ ꯖꯨꯕꯣꯇꯤꯅ ꯏꯕꯦꯝꯃ ꯌꯦꯟ ꯀꯥꯡꯁꯣꯏ ꯄꯨꯔꯧꯔꯥ ꯏꯃꯥ ꯉꯥ ꯌꯦꯟꯒꯤ ꯋꯥ ꯇꯣꯛꯈꯣ ꯑꯩ ꯌꯦꯟ ꯆꯥꯗ꯭ꯔꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯇꯝꯆꯥꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯗꯣ ꯀꯅꯥꯅ ꯄꯥꯎ ꯆꯦꯜꯂꯛꯏꯅꯣ ꯍꯩ ꯖꯨꯠ ꯆꯥꯗꯕ ꯄꯥꯎꯕꯨ ꯀꯅꯥ ꯆꯦꯜꯂꯛꯇꯣꯏꯅꯣꯅꯦ ꯂꯩꯀꯥꯏꯗ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤꯅꯤ ꯑꯗꯨꯒꯤ ꯑꯣꯛ ꯀꯛꯄ ꯏꯕꯨꯡꯉꯣꯗꯨꯅ ꯊꯧꯉꯝꯕꯗ ꯆꯝꯅ ꯁꯨꯝ ꯈꯪꯗꯗꯅ ꯃꯇꯩ ꯃꯅꯥꯎꯈꯛ ꯋꯥꯔꯤ ꯁꯥꯔꯨꯕꯖꯥꯠꯅꯤ ꯑꯗꯨꯗ ꯊꯧꯉꯝꯕꯅ ꯑꯣꯛ ꯀꯛꯄ ꯅꯍꯥꯗꯨ ꯑꯣꯛ ꯀꯛꯅꯕ ꯎꯒꯤ ꯁꯗꯟꯗꯨꯅ ꯊꯣꯝꯕꯅꯤ ꯍꯥꯏꯔꯤ ꯂꯩ ꯃꯇꯣꯟꯗꯨ ꯃꯥꯗ ꯈꯥꯟ ꯌꯦꯡꯂꯒ ꯏꯃꯥꯁꯨ ꯊꯥꯏꯅꯗꯒꯤꯅꯦ ꯅꯆꯤꯟ ꯌꯥꯝ ꯊꯤꯕꯅꯤꯅ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯋꯥꯔꯤꯁꯦ ꯌꯥꯔꯤ ꯏꯃꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯉꯥꯡꯗꯨ ꯊꯝꯂꯝꯃꯣ ꯑꯍꯤꯡꯗꯨ ꯖꯨꯕꯣꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯍꯤꯒꯥꯏ ꯋꯥꯗꯨꯅ ꯂꯩ ꯃꯇꯣꯟꯒꯤ ꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ ꯂꯩ ꯃꯇꯣꯟꯗꯨ ꯃꯈꯣꯟꯗꯤ ꯊꯣꯛꯇꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯀꯞꯂꯝꯃꯤ ꯇꯝꯆꯥ ꯅꯪꯒꯤ ꯊꯃꯣꯏꯁꯤ ꯉꯛꯏꯀꯣ ꯑꯩꯒ ꯁꯥꯎꯅꯕꯁꯨ ꯅꯠꯇꯕ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯂꯥꯞꯅꯕꯁꯤꯗ ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏ ꯅꯪꯒꯤ ꯅꯔꯝꯆꯠꯇꯣ ꯑꯉꯥꯡꯁꯤꯅ ꯆꯥꯎꯗ꯭ꯔꯤꯉꯩ ꯅꯪ ꯊꯨꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯑꯣ ꯇꯝꯆꯥ ꯊꯧꯉꯝꯕꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯅ ꯂꯩ ꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯜꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ
ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯃꯨꯛ ꯀꯟꯕ ꯆꯩꯅꯥ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯃꯥꯡꯈꯤꯕ ꯊꯥꯖꯕꯁꯤꯁꯨ ꯅꯨꯡꯁꯤꯕ ꯑꯃꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯟꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔ ꯐꯥꯎꯕ ꯊꯥꯖꯕ ꯍꯟꯖꯤꯟꯕ ꯉꯝꯍꯟꯈꯤꯗꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯗꯕ ꯊꯧꯉꯝꯕꯅ ꯂꯩꯃꯇꯣꯟꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯥꯖꯕꯗꯨꯗꯤ ꯀꯔꯝꯅ ꯍꯟꯖꯤꯟꯍꯟꯕ ꯉꯝꯒꯅꯤ ꯊꯧꯉꯝꯕꯅ? ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯧꯉꯝꯕꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯛꯄꯗꯨ꯫ ꯍꯧꯖꯤꯛ ꯊꯧꯉꯝꯕ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯀꯣꯏꯈꯠꯂꯛꯂꯤ꯫ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯒꯤ ꯋꯥꯔ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯊꯤꯔꯛꯂꯤ꯫ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯅꯊꯣꯛꯂꯤ꯫ ꯅꯣꯡꯃ ꯊꯧꯉꯝꯕꯗꯨ ꯂꯣꯏꯕꯤꯒ ꯎꯅꯔꯤ꯫ ꯂꯣꯏꯕꯤꯅ ꯊꯧꯉꯝꯕꯗ, "ꯇꯥ ꯊꯧꯉꯝꯕ, ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯗꯅ." ꯊꯧꯉꯝꯕꯅ, "ꯂꯣꯏꯕꯤ, ꯑꯩ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦꯃꯤ. ꯑꯩ ꯅꯨꯄꯤ ꯂꯩꯔꯤ, ꯑꯉꯥꯡ ꯂꯩꯔꯤ, ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯈꯥꯏꯅꯊꯣꯛꯑꯣꯗꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒ." "ꯂꯣꯏꯕꯤ, ꯑꯩꯅ ꯃꯥꯒ ꯈꯥꯏꯅꯗ꯭ꯔꯤꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ." "ꯑꯁ, ꯑꯗꯨꯗꯤ ꯃꯥꯒ ꯈꯥꯏꯅꯕ ꯉꯝꯂꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ." ꯊꯧꯉꯝꯕꯅ ꯅꯣꯛꯂꯒ, "ꯅꯪꯅ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ ꯂꯣꯏꯕꯤ. ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯤꯁꯤꯗꯤ ꯋꯥꯕꯅ ꯈꯝꯊꯦꯡꯂꯕ ꯄꯨꯟꯁꯤꯁꯦ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯌꯥꯅꯕꯅꯤ꯫ ꯌꯥꯔꯦ, ꯏꯕꯥꯅꯤ ꯀꯥꯏꯅꯔꯦ ꯉꯁꯤꯗꯒꯤ. ꯅꯪ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ." "ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤꯅꯦ. ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯦꯅ ꯅꯣꯏꯗ ꯅꯣꯡꯃꯇ ꯀꯇꯨ ꯀꯔꯟ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯣ? ꯆꯠꯂꯣ, ꯏꯇꯣꯝꯗ ꯐꯝꯍꯧꯒꯦ. ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯅꯔꯒ ꯑꯋꯥꯕ ꯐꯔꯛꯀꯗꯕꯅꯤ." ꯅꯣꯡꯃ ꯊꯧꯉꯝꯕꯗꯨ ꯂꯣꯏꯕꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯏꯆꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯡ ꯑꯄꯥꯛꯄ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯏꯆꯟꯅ, "ꯗꯥ ꯃꯆꯥ, ꯏꯆꯦꯗꯣ ꯀꯥꯏꯅꯊꯣꯛꯂꯣ ꯍꯥꯏꯕꯅꯤ. ꯏꯕꯥꯅꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯏꯆꯦꯗꯣ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯗꯥ ꯃꯆꯥꯗꯒꯤꯅꯦ ꯏꯖꯠ ꯃꯃꯜ ꯂꯧꯒꯗꯕꯅꯤ." ꯊꯧꯉꯝꯕꯅ, "ꯍꯩ ꯏꯆꯜ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯨꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯥꯏꯅꯍꯧꯕꯅ ꯐꯔꯅꯤ. ꯏꯕꯥꯅꯤ ꯉꯁꯤ ꯀꯥꯏꯅꯔꯁꯤꯀꯣ? ꯑꯩ ꯆꯠꯂꯦꯀꯣ ꯏꯆꯜ." ꯏꯆꯜꯗꯣ ꯊꯣꯡ ꯃꯌꯥꯏꯗꯨꯗ ꯌꯨꯡꯂꯒ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯆꯍꯤ 3ꯁꯤꯗ ꯊꯧꯉꯝꯕꯅ ꯀꯣꯏꯔꯒ ꯀꯥꯏꯅꯔꯤꯕ ꯅꯨꯄꯤ ꯃꯁꯤꯡ ꯑꯁꯤ ꯊꯧꯉꯝꯕꯒꯤ ꯆꯍꯤ ꯃꯁꯤꯡꯗꯒꯤ ꯅꯨꯄꯤ ꯃꯁꯤꯡꯅ ꯈꯔ ꯍꯦꯜꯂꯞ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯉꯝꯕꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯧꯖꯤꯛ ꯊꯣꯏꯅꯨꯕꯤꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯊꯣꯏꯅꯨꯕꯤꯅ ꯊꯧꯉꯝꯕꯗ, "ꯇꯝꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅꯗꯤ ꯏꯆꯦꯒ ꯈꯥꯏꯅꯕꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯒ ꯑꯩꯒꯁꯨ ꯈꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅꯤꯡꯂꯤꯔꯥ?" "ꯑꯩ ꯂꯩꯃꯇꯣꯟꯒ ꯈꯥꯏꯅꯔꯁꯨ ꯏꯆꯥ ꯊꯣꯏꯕꯤꯒꯗꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯊꯣꯏ." "ꯐꯔꯦ, ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯝꯆꯥ. ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯒꯦ. ꯑꯩꯗꯤ ꯃꯧ ꯑꯣꯏꯔꯨꯕ ꯈꯛ ꯅꯠꯇꯦ, ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯤ. ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯑꯩꯁꯨ ꯌꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯕꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯇꯝꯆꯥ. ꯅꯪꯅ ꯑꯩꯁꯦ ꯂꯧꯁꯤꯟꯕꯁꯨ ꯉꯝꯂꯣꯏꯗꯕꯅꯤꯅ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯁꯤ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯁꯤ." "ꯊꯣꯏ, ꯅꯆꯦꯒꯩꯒ ꯍꯟꯖꯤꯟꯅꯕꯗꯤ ꯂꯥꯏ, ꯂꯥꯛꯂꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯑꯩꯁꯨ ꯌꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯅꯤꯡꯂꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯂꯣꯏ. ꯅꯣꯛꯅꯕꯅ ꯊꯕꯛꯅꯤ ꯈꯜꯂꯤꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯁꯨ ꯄꯥꯝꯗꯦ. ꯅꯪ ꯑꯩ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯗꯅ ꯂꯣꯏꯅꯁꯤ, ꯅꯨꯡꯁꯤꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯊꯣꯏ." ꯊꯣꯏꯅꯨꯕꯤꯗꯨ ꯃꯇꯣꯝꯇ ꯀꯞꯂꯒ, "ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯤ ꯇꯝꯆꯥ? ꯌꯦꯡꯉꯁꯤꯀꯣ ꯇꯝꯆꯥ. ꯑꯗꯣ ꯅꯪꯒꯤ ꯃꯈꯥꯗ ꯍꯤꯡꯖꯒꯦ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯅ ꯃꯥꯏꯀꯩ ꯊꯨꯡꯅ ꯂꯝꯖꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯅꯤꯀꯣ." ꯄꯟꯊꯨꯡꯐꯝ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯕꯈꯛ ꯉꯥꯏꯔꯕ ꯊꯧꯉꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯅꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯊꯧꯉꯝꯕꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯈꯥꯏꯅꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯃꯔꯤꯗꯤ ꯄꯠ ꯇꯠꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯈꯔꯅ ꯑꯣꯏꯍꯜꯂꯛꯄ ꯇꯝꯊꯤꯔꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯄꯨꯝꯅꯃꯛꯅ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ, ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫